Chief Minister Kangpokpi phauduna chatkraba matung COTU gi thopubasing paktakna resign toukhre. Chief Minister Yumnam Khemsana ngarang Kangpokpi district phaoraga senapati da satuna project kaya sangakhiba madi project kaya man ore yum tamkraba matung pendraba committee on tribal unity COTU gi chairman secretary yauna thopuba punamak paktakna lup asidagi resign toukhre. COTU gi chairman secretary convener sing amadi atai thopubasing masa masa gi kuyak piduna pham thadopagi stirol adu Sadar Hills Chief Association Sahil ka amasung Koki NP Sadar Hills ki President Secretary da pisanki COTU gi Chairman Secretary yauna thopubasing pham thadoknaba sirol pisendringai mangoinana COTU gi Central Defense Committee ki member khudimangna makhoi punamak committee asigi member oibedigi tokle habigi sirol amasu COTU gi Chairman Secretary da pisanki Central Defense Committee COTU gi members in pham thadopagi sirol aduda tha asigi nipada satkiba rally amada kukizo village volunteers sing KZ bihi na makhoi bu yahondabada natana rally asigi matangna makhoi da kariguma amat khangalakta asibu yaningdabagi makhoi Central Defense Committee gi member oibedigi resign tawnaba phirek lorokpani hadi sirol duna makha taraduna Chief Minister Yumnam Khemsana buffer zone visit toba matamda manak nakpada makhoi Central Defense Committee gi members sing leirabasu KZ bihi na makhoi bu masak khangbi khidi amadi lumna laukhidi masimangna aikhoi gi marakta pena da batholakhi mataki wafam sing asina maram oiraga aikhoi loinamak Central Defense Committee gi member digi resign torogan hene su khangali amaromda COTU gi chairman amasum secretary yauna thopubasingna makhoi gi resign tawagi pisilakhiba sirol tuda kokizau miyamna laukhiba warep ki mayokta Chief Minister na ngarang buffer zone ikai khumnakhidaba thawang adubu pen pafudukli loinana kumja english ngani ga kunga mangaga me ahumda COTU Sadar Hills na separation day observe tawbaga loinana kokizau miyamna laukhiba point nipan gi resolution adu amuka sesingki adubu resolution asigi wangmada Chief Minister na buffer zone lansilabasu gari su tawduna tumini yengduna laikhibda Sahil ka amasung Koki NP Sadar Hills da pianaba photokli kokizau miyamna laukiba point nipan gi resolution adudi Manipur gi Valley Based Administration gi tokhaiba kokizau gi tokhaiba lenga ama leiba Meetei community ga makha tana leiminaba oithokloi buffer zone ngakna thamba amadi tokhaiba lenga ama gi demand phangdriba phawba political reconciliation gi mari leindana kokizau amatana wari sanabada saruk yadaba haibasini Maraksida Koki ki tokhaiba administration ma leigidabani hain akanba kholau lauriba Koki activist Sasang Haukipna Deputy Chief Minister Nemsa Kibyan amasum KNF ki lusinbasingna Kangpokpi district miyam gi mayokta detector gi thawong sathari haina kana yaningdaba photokre Sasang Haukipna masana iduna media ra thadorakpa sirolamada suspension of operations who agreement gi ground rule thugaiduna mati Koki miyam gi thajaba manghanba thawong sing KNF ki lusingbasingna sathari Nemsa Kibyan masagi oijaba thiduna community asigi interest ki wangmada thabuk tawri so agreement sign tawnari basi militant group sing wari sanaduna mausagi punsida halaknaba panamdani adubu Nemsa Kibyan amasum semtin thang Kibyan anina masigi ona tainabada thabak tawri hari magna makha taraduna hai Koki miyam gi apamba ki mayokta Nemsa Kibyan Manipur lengakna Deputy Chief Minister oibigi mayokta khongjang sangshin basingda KNF na hingsa gi thawong sing Sathaduna aki akang piduna khongjang sangsindana athingma piri hari sugi ground rule thugai basingi mathakta akan be action lawnaba Sasang Haukipna India lengakta taksiladuna rule of law ngakpa de democratic value ngakpa khakna lamnam masida tung koina sakadaba santi propang ngamgani maramasina Nemsa Kibyan amasum semtin thang Kibyan anina isagi interest thabuk tawgi mohon apaba maikida satpana punamaki apabu oigen hanasu fundorakli JAC pu lana sanopi ganu sielauraga lenga ka yasinaki balaiti sinam Ajit Kumar Koki militant singi matakta military crackdown sa thaba yauna JAC na talibi demand sing thabak to ontok tripa phawba asibak sang lawri tawri josam puda posai pusin basu thinghi ga tawri Turong laubi ki thawdok ka mari lainina sem ki JAC bu lebak miyamna lan ukhigadaba mongda social media da aranba pawk sanopi ganu JAC na lengak tigi siel lau ki bana tragana karigumba hiram amatada yasna ki balaitri
लेबाक मियाम यावना सेमखिबा JAC की फिरेप ngasisu lengdana leiri haina JAC Tronglaubi incidents की को कन्वेनर सिनम अजित कुमार फोंदोरखली Tronglaubi awang lekai da pangthokiba paugi mipum amada JAC की कन्वेनर सिनम अजित कुमार हाय April taruk amadi tariki lona ba hingpung amaga minute mangarum tabada koki terrorist singna oinam Babuton Meetei gi yumda rocket launcher kapsilaktuna angang ani tumlingaida tamthina hatkhiba amadi mama pun sonkhiba thaudo asi haksina lobugo loinana condemn dawi thaudo asiga mari lena JAC CM Home Minister yauna kendra sigi MLA ga pullaga Manipur gi Chief Minister da point tare jawba memorandum am pisinki maruina memorandum du yawriba point singa dudi Manipur gi hausi oiriba conflict asigi damuk Manipur da leiriba koki militants ngi matakta military crackdown tawduna Manipur bi ing tapu hanbiu Manipur tambaki khunganga naknana thamliba central forcing singyada hongdo handuna mathau to hanbiu amadi khunganga na thaudang state force lohan biu thaudo osiga mari lenana siriba amadi asokpa singi thaudang kutimak lengana pubaga loinana mohogi phangpham tokpa hak sing athubana pigadabani Tronglaubi khungang mu ngak liba mathau ningthina tawdraba CRPF ki Nipan suba battalion amadi anisuba Zakli Company Tronglaubi maning area gi mathakta tamthiraba thaudok thuan bikhibugi damak mokhogi mathakta judicial enquiry tawduna akan maserak pigadabani haiba wafam sing yawbaga loinana misam gi yumna bom kapsinduna tumduna leiriba samjaraba masa singbu asiana nanghaliba koki narco terrorist sing athuba matamda fogatuna miyam khangna sibigi serak piyu haina taksinki mataki wafam sing asi thabak oina onthoktriba phawba asi baksang logdabaga loinana Susampur district makalamatagi oiba potlam sing pusinmada matam kaktana atingba thamlagani haiba wafam sing asini hari IRB thambadi araibani thajanaba purakpaduni mathau taribadi waikemsan singkhong de leiriba central force state force na mutsilagani gomindas Maharashtra Narsinga Laikidabigi Samago Humdraga Taruk Suba Common Thoram Ngasi Manipur State Archaeology Sinduna Kanglara Pangtokri Thoram Madru Chief Minister Yumnam Khemsana Chief Guest Art and Culture Minister Case Lokena President Amasum Maharashtra Narsinga Memorial Committee ki Vice President Arki Direna Guest of Honor Oina Saruyaki Thoram Madru Chief Guest ki warol piraduna Chief Minister Y Khemsana Haki Ngasi ki Manipur si Samlakpada Maharashtra Narsingan asabu thaudang loki lamdam asida thokiba sahi tare khuntakpa matungda magna kasada satuna British ka yamna diplomatic oiba mawngda tinnaduna mateng lawraga lamdam asidagi awasing tantokhibani asigumba masak naiba lusingba asina laikidabigi kumon lakpada lamdam asida su irang leitaba tangdu leitaba khunai ama purakpu oirasanu haina phongdoki thauramgi saruk ama oina lusingduna Maharashtra Narsinga ki samadina laikatuni kai khumnabotki Amaromda More Town IRB ama thamba haibasi araibani mathau taribadi Meetei-kuki gi marak thajanaba purakpaduni haina CM na phongdokre akampata hangba relief camp na sangjapam lawduna leiriba More degi nupi masa ama April 5 na singningai oiba mongda laikidaba adugi matangda imung manunggi awabadu saruk yaba satpada mangna wafam asi phongdokhibani khongsat aduda IDP singna thengnariba awat apakya su CM da pawdam lakhi hari